Trong Laubi terror attack Gelman gi CRPF na micham hat kiba amadi TM Kashom da ambush tau kiba gi mayokta furup kaya gi miyam na Khuman Lampak ISBT mamang da wakat mi famduna kongchang changsin kray. Yelhomi singi mathakta leptana landa chathaduna mihat mipun chathariba kuki terrorist singi mathakta action lokatrabadi miyam gi ihau lakpa yai haina chaksil warol thamlakli. Maitaya madi tangkul na luchingduna furup kaya gi miyoy sing na chathaki ba wakat mi famuda saruk ya ki ba sing na angang hatpa kuki terrorist atuba matam da faduna putho laingak na mitop sawat kano kuki terrorist singi mathakta action lokatlu haina pen da wakholau sing su lauki. Protest aduda saruk ya ki ba Naga People's Union Imphal ge President M Ngaranmina Kuki terrorist sing na trong laubi da angang ani hat kibagi mathakta TM Kashom da ambush tawduna tangkul Naga micham ani hat kibagi thawong yaningde. Thawdok sing aduda January ba kuki terrorist sing India madi Manipur lengakna athuba matam da fabiyu. Yalhomi sing da chatharak liba terrorist ki thawong makhata na thoktana ba lengakna hotnabiyu haina taksilakli. Amuram da miyam na democratic oiba ihau changsin bada Central Force sing na kongjang loi sing da chathariba miyot mina yesi miyoy bagi right kongoi na bani. Asiguma thawong condemn tawi harapaga loina na matung da kai hen ba thabak tawbiganu haina su appeal tawrakli.